Chayet khoyetnariba Indigenous Pillar Yungbagi wahauda MLA singna government ki policy gi wangmada thabak tawrabra mamai ani longba hi ani tongba MLA khara leirabra haibagi wahang thorakle. Federation of Haome na sawambungda Indigenous Pillar Yungbada amadi complex adubu semgat sagatpada paisa gi mateng amadi pangal lawsing Federation of Haome da MLA singna mateng pirambana miyamda charak chahingnaba thorakle. Haukiba October gi tang tarukta maikhum hangdokiba pillar aduda maitai pangal amadi schedule tribe oina sakhanglaba Manipur gi tribe nipan bu yawhandana furup kun manga khaktamag Indigenous ni haina pillar aduda hakli. Masigi furup kun manga khaki classification asina inner line permit regulation amendment rules English ani kunithoi gi matungina Manipur da yelhaw furup singbu category ahom thokna maitai pangal amadi Indian Constitution gi article 342 clause 1 gi matung inna sakhangliba schedule tribe singi mayoktani. Hairiba Indigenous pillar asina lenga ki regulation asibu khongoinari. Chayetnariba Indigenous pillar asigi matangda maitai pangal amasung Thoudang furup ki CSO singnasu pillar asina unconstitutional oina furup masel gi marakta khaido khaijin tawriba asibu criticize tawkhiba leirabani. Loinana online dasu furup kaya gi miyoi singna pillar asi yellow furup masel da khaibo khainaba khongthang amani haina akanba mongda fongdoknaba leikrabani. Haujik thorakliba wahangdi haukiba April tang kunmathoi English angani kunmanga da MLA ahom Thongam Santi Karam Siam amadi TH Ibom Chana Sawombung Kabui Khunjaugi Indigenous Pillar Complex da uthabagi program amanda saruk yakiba asini. Masigi matung tarakpada April kuntarukta Federation of Haome na thadorakpa cherol amada Indigenous Pillar asibu mapung fahanaba mateng panglakpa miyoi kayada tawbimal khangba utlakhi. Cherol aduda Thongam Santi Karam Siam TH Bomcha amasung Khasim Vasumna sel amasung pangal lawsinggi mateng pangbirakpagidamak thagatpa fongdorakhi. Hairiba cherol asi Manipur gi local Delhi sing print amadi electronic amasung digital media singda paksanna fongnakhi. Matang asida lakliba wahang sing asidi mataw karamna lengakta yawriba MLA sing asina Manipur government ki ILP amendment rules English ani kunithoi gi mayokta chatharakliba thabak amabu fong na support tawribano lengak na yellow furup ni haina sakhanglaba maitai pangal amadi atopa schedule tribe nipan singa sibu Indigenous ni haina sakhangliba asigi mayokta MLA singa sina leirabra haibagi wahang asini. MLA singa sina Manipur gi sensitive oiriba furup masel gi mari asi khangdana nathairamlaga appeasement politics tawduna furup khara natraga group khara na yabinaba amadi rajniti gi khudongchaba fangnaba thabak tawrabra natraga furup masel gi marakta charangnaba charak chahingnaba thoknaba atongbada tongjanaba politics tawribra haibagi wahangsing asini. Hairiba thabak tawang sing asina state amadi state ki institution singi legitimacy manghalakli. MLA sing asina makoi gi asengba firep adu leibak miyamda thamfam thoi maramaduna Manipur gi integrity apunma gi saktam logi oiba saktam furup masel gi marakta lainariba marida singnarakliba isu asigi matangda elected representatives singi firep karino haiba adu leibak miyamna khangbagi hak lei.